Ngasi nungdan phongkiba Khutlai Camera-gi pause dagi maruoiba pau khara khangasaraga miyamda khudo tamjige sakhangdaba singna moirang khunouda miyoi ama nongmaina kaptuna soalam lei ngasi nungthil pung 2:45 taba matamda Bishnupur district ki manungsana moirang khunou primary school khonglang lambi awang lerek haina khangnaba mafam asida sakhangdaba Khutlai paiba miyoi kharana nupa ama nongmaina kaptuna soalam lei haire nongmaina kaplambadagi soklaba miyoi ase Laistram thoiba singa sei kungganipan apopai el eboya masinga kawi thanga khunjem laikai ma ki haksang gi ningjong gi sarokta nongmai maru ama pandana sokpane ma hauji rasmiti city da laikanari haire press na phangba pau gi matung inade ma ko nongmai kaplam liba sigi maram oigani haina thajanari bade sahi amagi mamangda thori yalaga sikhibane haiba nupa asigi loina bigi michiga mari leinaramba yai haina thajanari Khutlai paiba masel nongmei kapnakhre ngasi nungthil pung 2 taba matamda Imphal West District ki Lamsang Police Station gi manong Kauktruk ki Lower Primary School amade Community Hall ani lona ba mafam amada Khutlai paiba masel gi marakta ningai sangdana ba tholakpade maikai ani gi marakta nongmei kapnakhre haire pawasin hai nongmei kapnabagi thaudo aduda maikai adumgi miyoi ama nongmaina panduna soklei soklaba miyoi asigi maming Laistram Gopin chai 38 kawi tengthadagi ni Maki nangal gi makhada nongmai maru ama panbadagi hauzik rasmiti city da laikanare loinina nongmai kapnaba aduda manak nakpada leiba imung amagi get na jingbada su nongmai maru na pan ki haire thaudo adu thokle habagi pau hek tabaga mafam aduda security force ki kangu jangshinduna akama maungda thiba hombagi thabak chathaki aduba hauzik fawa nongmai kapnariba Khutlai paiba singadu kana no haba khangba ngamdri haire Lamphelda bom pokhaikre Ngarang numidang pung 10 rom taba matamda Lamphel Police Station gi manung chamba Lamphel da leiba marfu taruk suba battalion CRPF camp tagi nongpokta meter chonga rom chatlaga leiba store haina khangnaba dukan amagi manakta bom ama pokhai hankre haire police tagi phangba pawgi matung inade thaudo aduda aso apat amata yaukhide pokhai khiba bom adu smoke bom oigani kanana kari marung gi damak smoke bom adu pokhai halebano haiba hauji phawagi oina chapsaba khangba ngamtri haire Khambok te ising isang na yum chamrei laupari lising amarom ising thumjingkrei relief camp hangdokkrei handak numinini humni nong lepna chubadagi Khambok pharoga cheleba arong tuel marel gi ising imai pathorakpadagi Khambok ki mafam ayambada ising thumjingkhibadagi hauzik miyamna ichawgi awaba kham thengna mayoknabadagi Khambok lamlong bajar seta relief camp hangdokkrei ising ichaw isina ka hena so aliba mafam asi Khambok part 1 amadi 3 gi manung chana leiriba yumsingni Mafam asida laiba yum chamri rom ising thumjinduna leifam leitabadagi Khambok lamrom bajar seta relief camp hangdoktuna imung yangkhei rom gi miyoi sing ahanba oina jangnapam lauduna leiri pawasin hai Khambok lamrom bajar dagi hauraga mamang pana basing mudin taba lambi gi nakyeta leiba yumsing ising thumjingkrei adoga Khambok patri gi akoibada leiba lawpana baloiraba lawpari lising ama ising pungthum thumjingkrei lakola asiga tainana leiriba ngagi fam kayasu ising thumjinna mang takpa haibadu oire hauji Khambok lamlong bajar seta hangdokliba relief camp asida isingna soalaba imung singi miyoising leifam chandabagi awaba mayoknari haire Khambok lamlong bajar seta hangdokliba relief camp asigi phibam ngasi ayuk thawa district ki DC ahanthem subas amade mari leinaba official singa loina laktuna yengsilamle loina Khambok ta laiba KM Broming School gi mapu oireba major mangang su laktuna angamba tengbang mateng panglamle haire ising ichawgi awaba taraba miyoi singi mateng pangba amade posei chafagadaba mafamda hondopagi thabakta mafam aduda laiba arambai tingol unit 4 gi thawmi singna achoba mateng pangle ngasi churiba nong asi makhatana churakpa tarabade ichawgi phibam asi hena chathiba phibam oiraktuna miyam awaba mayoknaba yana leire maram aduna Manipur lenga ki maikedi ichawna soalaba imungsingda piba yaba tembang amade khudakki oiba leifamna chingba ningthina sembi sabinabagi damak athuba meyeng changbiu hainasu ichaung nanglaba khunja singna phongdorakli Jiribamda posting chakhiba police personnel sing sahi ama thamanga suraba fawa transfer tawbiduna thambire mamang sei lising aniga subna kun go homdagi mas kunga mapanda Manipur Police ki DGP na thokiba order number 511 2011 IGP Z2 gi matung ina Jiribam District Police ta posting pikhiba police personnel sing sahi amaga thamanga suraba fawa transfer tawbiduna thambire haire Pausi asina phangba paugi matung inade Jiribamda posting pikhiba police personnel singadu puna team 10 ni team amamamda police personnel 9 amani 3 na saba yawi Jiribam police ta posting pikhiba police team 10 adude
Bisnupur District Police Team Ahum, Imphal East Team Ahum, Imphal West Team Ama, Kaksing Team Ama Loinana, Thawal Team Anini Haidi, Niamgi Matung Inade, Jiribam District Police posting Pikiba Numi Adudagi Paraga, Thaum Subamatamda transfer Amotogodavane, Adubo Niam Asingak police personnel Singasi, Jiribam District Police Asum Namsinuna Tambire, Niamgi Matung in a Thaum Kuding transfer Tobogi Tabak, Adu Kadina Chatabu Hana Manipur Police Makotong Basingda, Hajarabasu Tabo on a Pangtok in a lady Hari, Pawashin High, Jiribam the posting Taduna Labor Police Team Tara Hanagima Fumda, Hanabagi the Makta Makogi Mahut Oina, Police Personnel Team Tare Jiribamda, Sanglakle, Aduga Hana Jiribam the posting Pikiba Team Tara Adugi Manungda, Imphal Iski Team Ani Amadi Tawalagi Team Ama, Jiribam District Police Aduma posting Taduna Lake Haiba, Yare Habatari, Maram Aduna Hana Jiribam da Changlakiva Sai Amatha Manga Sujilaklaba, Police Personnel Team Taret Makogi Hanagi, Mafom the transfer Atuba Matam da Topum Tokley, Lunia Tha Ahum Kudingi transfer Togadavani Haba, Niam Adungang Sapam to E Hadi. Makha Tarapo na Pauniko Pause, the Gimaru Eba Pau Kara Kangasaraga Miam the Kudo Tamzige, India Lengak Lakwadagi India the Apun Bagi Saktam Sagapangamle, Congress na Leba Kaida Basuyai Haba Wakalda, Tabak Taurabra Singnare, CM Biren. Ngasi Sanjen Tong the Labor Chief Minister Bangro the Pamusinga Unabagi, Taram Ama Pangtokre, Pamusinga Unaba Atu the Chief Minister M. Birena, Leba Asu Laiba Opposition Taudang Low River, Congress na India Apumbagi Sakta Masi, Tugana Bahotna Riba Asi Yaning Day. India Gelangak Lakpadigi Article 370 Amadi, 35 A Lautokuna Apumba Indiagi, Saktam Sagatuna Utkre, Nation Asibu Singbagi Tabak Lepambangam Kre, Jammu and Kashmir Alexander Congress Party na, Jammu and Kashmir National Conference da Saminaragan Hariba asi ang popoktabangam de Hari, si Minister M. Birena Makatara duna Pongdokibada, Congress na matik mayay pambada pagpami, leba asigi karigumba amatakande, leba asi karibasuya haiba wakalolda, tabak tarom kaya sa tarabra haibasi, jingnaba paure haiki. Makatara po na kang lapaw dugi maroiba paw karakangasaraga miyamda kudo tamjige, Shugi matangda center na istelengakta, country oiba from official oina pongdorak palaytri, CM, suspension of operations Shuga Mari Lenyana, Pakakadaba Tabak Torom Singi matangda center na istelengakta, country oiba from amata istelengakta pongdorak palaytri hana, si Minister ng Thoma Mere na pongdokray. Wafam masinga si Mahaki Secretary da Pangtopa, Paugi Mipam Amada si Minister ng Thoma Mere na pongdokibane, Kukilalawa singa sa nariba sugi ground roll, center na review torokiba dugi matangda, pamuising na hangbawahang amagi pakumpira duna, si Minister ng Tumambire na hay, Kukilalawa singa sa nariba su agreement ado, withdraw taong na ba iselengang na Philip Lau Cravane, hiramasugi matangda esrami mipam na su Warip Lau Cravane. Shuwa si mapungoy na lamdama sida tangdulay taba purang nabagi panamda sa takibane, ado butang dulay taba lapagi mahuta violence ki tawdok topa, hengalak pa na maram oiraga tangdulay taba tugari basing ado, Shuda yohonda bahay basi ako'y wakat ni, Shuwi ground rule tugay basing imatagta kari kong tang lawgadage, amadi kari lakwat lehabagi matangda istilangakta, official oy na kangalak palay itri, pao oy na hiram asigi matangda center da kangan ki balay kire haibadi tare, adum oy na mahawzi pawagi oy na center ki makideki, hiram asiga marili na makal amatagi wafam amata, official oy na kangalak palay itri hana, si Minister ng Thomambire na makata na pongnoki. Kukising na may tay cool da drone pa siya halang paleptre, security na bring fire tawag na tantokre. Kuki Khutlai Faibasing na may tay cool kaya da drone pa siya halang paleptre, ngarang may dansu kadang ba na amasung kautrog da pa siya patagi, security force na bring fire tawag na tantokre. Tawdo asigi matang da fresh na pangba pawagi matung ina, ngarang may dang pung nipanga minipum ngaram tabada, kadang bansing da maning singlom dagi kangaw na asawa drone ama, kadang wanda layba tare subay MRG aroiba, Santri post matagta ko paipa na layba tengnaki, drone adu kanana tagalak po no kangdabadagi, Assam Rifles na tagalak prahay na hangnaki, adum oy nama Assam Rifles ki may kaidige drone tagal kibalayti hay na hayraki, drone pa sila pa adu na security personnel sing adu na layriba, position da akay ba pirak payaba maram na tare suba, MRG personnel sing na mayra ani ohum nong tagtakaptoki, nong may kapagi makol adu tawadagi drone adu, kadaman jingta paw kuna kautruk romda amu paichinki, Tungda kautruk layba MR, aya vising na so drone pa sila pa obodagi, drone adu tamna na may ram kar kapadagi drone adu, haraw telom da paichingi hay na pawo sina makatari.